Petroleum product Akaknaba Changdagi Henna Thadoktanaba Khanghankhre. Manipur Lengaki Consumer Affairs Food and Public Distribution ki Joint Secretary Robertson Asemna IOCL Limited ki State Level Coordinator da aiba Cherol ama piduna Khanghankhibagi matung inna National Highway Kuntragataret Imphal Jiribam lambida regular convoy chathok chasin tawkhidaba maramna state asida petroleum product ki chang yamna hantharakpa maramna Akaknaba Changdagi Henna miyamda petrol pidanaba Khanghankhre. Nungtigi oina oil depot singna kilometer chamaga yankhai aduga diesel gi oina depot amadagi kilometer chamaga yankhai faubagi Thadoktanaba khanghanli. Nungtigi oina oil depot singda kilometer chamaga yankhai aduga diesel gi oina depot amadagi kilometer chamaga yankhai faubadamak Thadoktanaba khanghanli. Sekmai depot dagi LPG 15 TTS khaktamak nongmada Thadoktanaba su Cherol asida khanghanki. RO singda state level coordinator na diesel amadi petrol gi stock kilometer 3 faubada minimum stock ta thamnaba su khanghanki. Mathakta fongdogliba cheksin thorangsinga mari leinaba wafamsing asi Imphal Jiri lambida matik chaba security convoy marang kaina chathok chasin tauba yadriba fauba chatna hangadabani hairi. Hauzik leiriba khutongchadaba fibam asi athuba matamda mahausagi fibamda hanjillaknabasu hotnari haina Joint Secretary gi Cherol aduda makha taki.